MSTV mieng tabiriba singbu namaithem kajalna khurumjari hauzik nunthilgi oiba pau pizari Manipur ki freedom fighter laikhidraba B Tikandajit ki chama humudra taruk lak suba mapok kumongi thauram ngasi BT rota leiba Congress bawanda pangthokre thauram adugi manung channa laikhidraba gi mitamda leisu katuna ikai khumnaba utkre Thauram aduda Manipur Pradesh Congress Committee ki Vice President Haresh Swami Working President KS Devabrata Sharma yauna Congress ke thaumi kayasu thauram aduda saru yaki Thauram aduga mari leinana MPCC ki Working President KS Devabrata Sharma na hai matam amada British singi Landa mamaleba ki damak nokna thawai thakiba athawa Bir Tikandajit ki matik mathauna mahaki wakhalon aikhoi khudingmakna kauba chumloi ngasi maklamdam asida anoba singnaba ama lakliba sida mahaki wakhalon adu aikhoi khudingmakta chenba mathau tai amaromda hauzik Manipur gi oriba fibam asida political parties singna amaga gi marakta hunnaduna leibagi matam nate lamdam asida mahausagum ing tappa purakani hairabadi MP animak kathoke haiba wafam phongdokhi Passenger letter honorable CM na passenger letter amona bus thani sigumba prajana ugraba sangsangna ugraba mayam se haijan dana haijan ba haiba laiba ama praja ama wahendori bra haise koina muga han hang arang BJP ge wangang loi singna congress matra sir basing do laiba kibani kai ningai ni party dugi haidi BJP party ge sarkar ma pai ga sarkar pai party na satka da licha sajat yaung da base masi laiba kibani maru oina laiba ki kathoke ba thaw amagi mixing numida sida makoina haiba sing da koi ikai jei koina makogi da makta ikai kari no kogi jati ki kogi laiba asi ki praja masen oibani na sarkar paiba sing na su khandana laiba se koi ikai jei haiba ni Amaromda MPCC ki Vice President Haresh Swami na phongdokhibada hauzik Manipur da oriba fibam ase geopolitics ke thawongni haibada haimanba thokloi mase langthengnaba haibasi aikhoi khudingmak amata oina langthengnaba mathau tai British na Manipur da loilam sandoktuna miyam awaba kaya pikhiba asimak kaubo yaroidaba thodok amani haina su phongdokhi Aikoina ngasi aikoi isada thopani aikoina yamna masi lumna lawdabasu yawm bayai yamna lumna lawba yawguna thawai kathopa kaya amasu legre adu masi su aikoina haiba web singa se ngongli nuchit singa se asigi saruk amani khallaga aikoi kunna thengnahudagadi mamangi kulong thiba thokiba adugumba do amona thoktanaba aikoi lewa miyam punamangna amato oina politics ni adugi ni adagi haiba naidana ko khudimangna masi thengnabam thoi ngasigi nuchit nuni asida maduma suning singmam thoi wafam thamjaraga tension lage thank you Manipur gi tongan ba mafam kayada Mairapaibi loop sing khaidoklabasu Mairapaibi gi thamoi amadi Mairapaibi gi machudi amatani haina All Manipur Women Social Reformation and Development Samaj Nupi Samaj ki President Thokjom Ramani Leimana phongdokre wafam asing asi All Manipur Women Social Reformation and Development Samaj na sinduna thamoi ban ima Kunthok hanbi sangen da pangthokhiba nifuhum doisuba Mairapaibi haudokhiba numika mai lena phongdokhibani Mairapaibi haudokhibaga mari Thaudokhibagi thoram aduda All Manipur Women Social Reformation and Development Samaj Nupi Samaj ki President Thokjom Ramani Leima apunba Manipur Kanbal Loop Ima Loop Uncle ki President Laurembam Ngambi Leima Tami Chingmi apunba Nupi Loop ki President Yambem Momo Leima Kanglaipak Lamjing apunba Maira Loop Kanglamai ki President Yumnam Lairik Leima Chingtam United Welfare Association Chituagi President Maibam Punima Leima Women Association for Socio-Economic Development Wasadep ki President RK Tharaksana Leima Iramdam Kanbal Loop Ikal ki President Naurem Mema Leima Nupi Samaj ki Advisor Khundrakpam Indu Leima Kabui Mother Association KM ki President Atongpui Kabui Amadi Manipur University ki Social Science Department ki Hanagi Head of Department Professor Naurem Jokomasu Saru Yaki Thauram aduga mari leinana All Manipur Women Social Reformation and Development Samaj Nupi Samaj ki President Thokjom Ramani Leimana phongdorakpada masa masagi maramdam singda tongan ba Mairapaibi Association khaidoklabasu leirabasu Mairapaibi singi thamoidi amatani Mairagi machudi amakhaktani mamangaidagi hauna nupi singi mathauna maringjelbu thagatpa singthabadi adumak lepte adubu wabadi adumak wari English sing amaga chamapan marifugi matamdagi hauduna Lengakna Armed Forces Special Power Act 1958 na handuna lamdam sigi tungi yumbrial oriba nahasingbu hatopiba faraga manghanbiba tanatana soinaiba kaya ama yarwaktuna awaba kaya
ꯊꯣꯛꯂꯛꯄꯗꯒꯤ ꯂꯝꯗꯝꯁꯤꯕꯨ ꯀꯟꯖꯅꯕꯒꯤꯗꯃꯛ ꯃꯃꯥ ꯑꯣꯏꯕꯤꯁꯤꯡꯅ ꯑꯆꯦꯠꯄ ꯐꯤꯔꯦꯞ ꯑꯃ ꯂꯧꯗꯨꯅ ꯂꯩꯉꯥꯛꯀꯤ ꯃꯥꯌꯣꯛꯇ ꯈꯨꯠꯇ ꯃꯩꯔꯥ ꯄꯥꯏꯗꯨꯅ ꯇꯨꯝꯕ ꯆꯥꯕ ꯅꯥꯊꯩꯔꯝꯂꯒ ꯊꯧꯗꯥꯡ ꯂꯧꯕ ꯍꯧꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨ ꯉꯁꯤꯅꯤ ꯅꯨꯃꯤꯠ ꯑꯁꯤꯕꯨ ꯉꯁꯤ ꯐꯥꯎꯕ ꯂꯝꯗꯝꯁꯤꯒꯤ ꯅꯨꯄꯤ ꯑꯣꯏꯕꯤꯁꯤꯡꯅ ꯃꯩꯔꯥ ꯄꯥꯏꯕꯤ ꯍꯧꯗꯣꯛꯈꯤꯕ ꯆꯍꯤ ꯍꯥꯏꯗꯨꯅ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯂꯦꯞꯇꯅ ꯄꯥꯡꯊꯣꯛꯇꯨꯅ ꯂꯥꯛꯂꯤ ꯄꯨꯋꯥꯔꯤꯒꯤ ꯇꯥꯡꯀꯛ ꯀꯌꯥꯗ ꯃꯄꯥꯟ ꯂꯝꯒꯤ ꯑꯀꯟꯕ ꯁꯥꯐꯨ ꯑꯃꯅ ꯃꯤꯈꯥ ꯊꯥꯅꯕ ꯃꯤꯄꯥꯜ ꯇꯥꯡꯅ ꯍꯤꯡꯍꯟꯅꯕ ꯀꯟꯅ ꯍꯣꯠꯅꯗꯨꯅ ꯂꯥꯛꯈ꯭ꯔꯕꯁꯨ ꯉꯁꯤ ꯐꯥꯎꯕ ꯑꯄꯨꯟꯕ ꯃꯤꯌꯥꯝꯅ ꯃꯥꯌꯣꯛꯅꯗꯨꯅ ꯂꯥꯛꯂꯤ ꯃꯁꯤꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯃꯤꯔꯩꯕꯥꯛꯇꯒꯤ ꯅꯥꯔꯣꯟꯗ ꯆꯪꯁꯤꯜꯂꯛꯈꯤꯕ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯌꯦꯜꯍꯧ ꯐꯨꯔꯨꯞꯁꯤꯡꯕꯨ ꯃꯆꯦꯠ ꯇꯥꯅꯕ ꯍꯣꯠꯅꯗꯨꯅ ꯂꯥꯛꯄ ꯑꯗꯨꯅ ꯆꯠꯂꯤꯕ ꯆꯍꯤ 2019 ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯊꯧꯗꯣꯛꯁꯤꯡ ꯊꯣꯛꯇꯨꯅ ꯉꯁꯤꯒꯤ ꯏꯔꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯕ ꯉꯝꯗꯅ ꯊꯥ 9 ꯐꯥꯔꯛꯂꯦ ꯃꯁꯤꯅ ꯉꯁꯤꯗꯤ ꯂꯝꯗꯝꯁꯤꯒꯤ ꯌꯦꯜꯍꯧ ꯐꯨꯔꯨꯞꯁꯤꯡꯗ ꯑꯆꯧꯕ ꯁꯤꯡꯅꯕ ꯑꯃ ꯃꯥꯌꯣꯛꯅꯍꯜꯂꯦ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯈꯤ ꯖꯔꯒ ꯑꯩꯅ ꯅꯨꯄꯤ ꯁꯚꯥꯁꯨ ꯑꯣꯏꯅ ꯑꯩꯅ ꯍꯥꯏꯖꯔꯤ ꯑꯗꯨꯅ ꯌꯥꯝ ꯋꯥꯔꯦ ꯅꯨꯃꯤꯠ ꯆꯨꯞꯄꯒꯤ ꯀꯞꯇꯅ ꯂꯩꯔꯦ ꯑꯩꯈꯣꯏꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯔꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯆꯥꯗ ꯊꯛꯇꯅ ꯇꯧꯏ ꯃꯣꯏꯅ ꯂꯤꯂꯤ ꯀꯦꯝꯅꯦꯅ ꯄꯤꯔꯤꯕ ꯆꯥꯔꯤꯕ ꯇꯧꯔꯤꯁꯤꯡꯁꯤꯕꯨ ꯀꯔꯝꯍꯥꯏꯅ ꯅꯨꯡꯉꯥꯏꯔꯝꯗꯅꯦ ꯃꯌꯨꯝ ꯊꯥꯗꯣꯛꯑꯒ ꯐꯅ ꯅꯨꯡꯉꯥꯏꯕ ꯂꯝꯗ ꯂꯩꯗꯅꯁꯨ ꯑꯗꯨꯒ ꯀꯩꯗꯧꯉꯩꯗꯁꯨ ꯅꯨꯡꯉꯥꯏꯔꯣꯏ ꯇꯧꯕꯇꯕꯨ ꯑꯩꯈꯣꯏꯒꯤ ꯄꯥꯏꯔꯤꯕ ꯃꯤꯁꯦ ꯀꯔꯝꯍꯥꯏꯅ ꯇꯧꯒꯦꯕꯨ ꯃꯃꯥꯡꯉꯩ ꯃꯇꯝꯗ ꯁꯣꯛ 1998ꯗ ꯍꯧꯔꯒ 98ꯗ ꯍꯧꯕꯅꯤꯅ ꯆꯍꯤ 50ꯒ ꯌꯨꯝ ꯄꯥꯜꯂꯒ ꯏꯆꯥ ꯄꯣꯛꯏ ꯃꯥꯟꯅꯅꯕ ꯁꯔꯀꯥꯔꯒꯤ ꯃꯐꯝꯗ ꯃꯌꯥꯝꯒꯤ ꯃꯍꯨꯠ ꯁꯤꯜꯂꯒ ꯃꯩꯔꯥ ꯄꯥꯏꯕꯤ ꯏꯃꯥꯁꯤꯡꯁꯦ ꯑꯩꯈꯣꯏ ꯑꯃꯠꯇꯅꯤ ꯃꯩꯔꯥꯒꯤ ꯃꯆꯨꯁꯨ ꯑꯃꯠꯇꯅꯤ ꯑꯩꯈꯣꯏ ꯊꯃꯣꯏ ꯑꯃꯠꯇꯅꯤ ꯃꯥꯒꯤ ꯂꯝꯗ माई एसोसिएशन की लेकाई लेकाई लेजखिबे वादनी पुनमक्से कोई अमतनी हाइबो वाफम मणिपुर दा थोकलिबा इथनिक क्लास असी माइटेना एसटी स्टेटस डिमांड तौबा अदुना नते हाइबा ताकनबा डिटेल्स रिपोर्ट यावबा एफिडेविट अमा ngasi STGCM की म्यूसिंग नंग इरांग असिगी इंक्वायरी तौनबगी दमक होम मिनिस्ट्री ना सेमखिबा इंक्वायरी कमीशन दा पिसिनख्रे हिरम असिगा मरी लेनना STGCM की प्रेसिडेंट जिरस युमनाम ना पाउमी सिंह दा हाई मे अहुमदगी हौरगा थोकलिबा इरांग असिगी मतंगदा यंगसिनबगी दमक सेंटर ना चाही असिगी जून मई दा सेमखिबा इंक्वायरी कमीशन दा मणिपुर की इरांग असी मणिपुर हाई कोर्ट ना ताखिबा मिटै मैतैबु एसटी लिस्टेड चन्नबा स्टेट गवर्नमेंट ना रिकमेंडेशन थाव हाइबा कोर्ट ऑर्डर अदुगा मई लेनदे हाइबा ताकनबा डिटेल्स रिपोर्ट यावरबा एफिडेविट अमा STGCM की माइकैदगी इम्फाल होटल इम्फाल दा टेम्पररी ओइना हांगलिबा कमीशन असिगी ऑफिस दा कमीशन की मियोय सिंह एफिडेविट असी पिसिनबनी मणिपुर दा थोकलिबा इथनिक क्लास असिगी मतंगदा मरिक चुंबा इंक्वायरी तौनबगी दमक सेंटर ना सेमखिबा कमीशन असिना तोंगान माइकै सिंहदगी रिपोर्ट सिंह खोंगटलिबा रिपोर्ट सिंह असी पुन्ना कमीशन असिना नैनदुना इरांग असिगी हौरकफम असी थिदोकदौरिबनी अदुबु मणिपुर की इरांग असिदी STGCM ना तालिबा मैतै मितैबु एसटी लिस्ट चनहलनबा डिमांड असिगा मई लेनना मणिपुर हाई कोर्ट ना स्टेट गवर्नमेंट दा रिव्यू तौनबा ऑर्डर अमा थोकी तोंगान नेशनल मीडिया के प्लेटफॉर्म दा यूनियन होम मिनिस्टर ना मणिपुर की इरांग असी मणिपुर हाई कोर्ट ना थोखिबा DT डिमांड गा मई लेनबा ऑर्डर अदुना थोकअनबनी हाइना फोंदोकलिबा असिना इरांग असिगी हौरकफम सेराना चटनबगी मचा अमा ओइरे मरम असिना ST स्टेटस डिमांड गा थोकलिबा इरांग असिगा करिसु मरी लेनदे हाइबदु ताकनबगी दमक पेज 90 पानबा डिटेल्स रिपोर्ट एफिडेविट अमा कमीशन असिदा पिसिनबनी इंडिया गवर्नमेंट के PM अमदी यूनियन होम मिनिस्टर के लेवल दा फोंदोकिबा वाफम असि सेंदोक हनिंगे हाइखि औबना असुक यामना साथीबा हाना सुनबा मयाम थोगा मसिगी कम्युनिटी असदैदा करीगुंबा ST स्टेटस पिखिबा तारगदी लेपाक्सि करी ओइगदगी हाइबमा यामना सोशल प्रॉब्लम अमा लाकपसि अखोइगी मायोक्ता लेबा कांगलोक खुदिमगना मिओइ खुदिमगना मसिगी डिमांड असि एगेंस्ट हौरकदबा लानु थेंगनबदा अखोइ अंगक फना वागनी मरबदुना गछि साथरिबा इंक्वायरी कमीशन की फाइलिंग असिदा मोइना नैनगदोरिबा सिदैदा तंगाई फदना ममाई चुबननबा अखोइगी हाइरिबा ST की मतंगदा लाकपा मणिपुर हाई कोर्ट की जजमेंट अदुना नत्ते हाइबस अखोइ प्रूफ तौननबा तंगाई फदना मसि एफिडेविट सिपिदबा यादी हाइदना अखोइना इम्फाल ईस्ट डिस्ट्रिक्ट कमांडो की कांगबुना लमलाई पुलिस स्टेशन के मनुंग चनबा नुंगोय मनिंग लेकाई की अकोइबदा लेबा युमसिंगदा चंगदुना ऑपरेशन चथखरे मिफा मिपुंदी यावखिदे
ngasi ayu pung 8 lom tabadagi hauraga Imphal East ki additional SP operation KS Herojit MPS na lusingba CDO gi team aduna yum singda changduna thi humbaga loinana mioi amamamta oina verify tawki apunba yum nifu manga rom da search operation sathaba adu ayu pung 9 lom tabada luisinki Salai Kanba Loop SKL gi founder chairman Oramba Laikhidraba Salaisa Kokngam Elias Akoizam Jugindrogi mafamda katpa Salaisa haina mingthonba leibak ningba music video album ama ngasi Manipur Press Club Imphal da phongkre SKL gi mieng makhada Salaicha production na puthokba music video asigi producer Angom Sonia Laima Saisakpina Pusparani Huidrom isai mayeng asibu iriba Angom Surjit Maitai ne isai phongbogi thorom aduda amiki president Khaidem Thoiba SKL gi chairman Salaicha L Gopal amadi amik thawal gi advisor su oriba WMG College gi assistant professor Ningom Bam Tombana mathang sitna chief guest president amadi guest of honor oina saru yaki tharom adugi saru ama oina music video asida satam langniba sing directors production gi team members singi mafamda achamba khudol tamduna ikai khumnaba utki isai phongba aduga mari leinana Salai Kanba Loop ki general secretary oibata natana isai asibu iriba Angom Surjit Maitaina phongdorakpada hojek lamdam asigi oriba tangdu leitadaba fibam asida aikoi masen punsinadaba manba mawong amada lairiba ase punsinse haiba message piba isai amane mase karigidamok fonglibano harabadi isai haibasi mipum khudingmakna pamnei maram asina isai ase tarba matung miyamda piningliba message ase yoba ngamgani haiba wakalonda isai ase phongbane haiba wafamsu thamki अमत लेते ला लोलुप का कोई का मरी लेना कोना बा जगम अमा बोग लेते कोई की मिचम मियाम कोई मियाम मास ऑर्गेनाइज ना मोइना कोई सी पुंजन मिनना बगी कोई की यूनिटी दा कोई की लमदम सिगी तौबा याबा मयाम से कोई ना तौमिनना बगी दमक ता कोई लोबसिना मथि फोंगदना हाय तार कोई दे दुम कोई मियाम की ओइबा लेकाय दा दुम तौजब थबक सिंगो दुम तौजबनी Nungai yai fabal lamdam amma haina mingthonba dana sang wahengbamna iba wari machagi larik ama ngasi haunabi matung inna phongkre ngasi Manipur Press Club da pangthokiba Angom Ningtho Preservation and Documentation Center gi mieng makada pangthokiba larik phongbagi tharom aduda Art and Culture gi Retired Commissioner Kangjam Radha Kumar Perat BK Wahengbam Manipur University of Culture gi Assistant Professor Makhon Mani Mongsaba tharom aduda saru yaki Loinana ngasi phongkiba larik asibu writer and critics L Memona review tawki thorom aduga mai leinana larik asibu iriba Danesang Wahengbamna phongdorakpada ngasi phongliba larik asina mahaki oina mangalak suba wari machagi larik ni masimak yamna khang haiduna iba nate lamdam asida oriba akoibagi fibam koina yenglurba matung thamoida fawba wakhalda khalakpa khara adu miyamda khangannaba hotnabani haiba wafam phongdoki Amam angan langdai haina mingthonba wahengbam ni maichana iba saireng gi larik ngasi khurai thangjam lekai tongbram lairakta leiba aiba sigi yumda phongkre aiba ni maichan gi loina bi lekhidrabi Gauri Rani na lekhidabagi mangarak suba thagi luk katpaga loina na saireng larik asi phongbagi thorom aduda Manipur Language Advisory Board Saite Academic New Delhi gi convener Professor Rajan Toizamba Patriotic Writers Forum gi President Naroibam Khambaluwa Leikol gi President Khetrimem Subadanina President Member oina saru yakhibaga loina na sakhanglaba aiba sanglakpam achau sarmana lariki maramda wangangki tharomgi matangda phongdokladuna larik asigi aiba wahengbam ni maichana hai mioi bagi mawong matau amadi isorna su chatlamba mawong mataugi mari adu masak takpa oina larik asi phongbani mamang larik ahum ikre ngasi phongniba asina mari suba larik ni mamangda oza amadi ahing haina mingthonba larik ani phongkhiba adudasu publishing grant phangduna mafungphana phongki matam amada isorna avatar tauduna saklon kaya lauduna amadi mioi baga leinaramba mari adu sakhangnaba larik ase phongbani haiki thauram adugi saru ama oina sairengi larik asibu phongna mahotnabada achowa thaudang lauramba aiba asigi loinabi lekhidrabigi mitamda haikaleka tamduna ikai khumnaba utki All India State Government Employees Federation AISGEF ki annual National General Council ki mifam ngarang December 19 da Kolkata gi Eastern Zonal Cultural Center Salt Lake City da hodokre
December 30 fauba numit humni chupna sathagadaba mifam asida State Union Territory singdagi delegates singna saru yaduna khongsat ama pangthoklaba matungda AISGEF ki President Subhas Lambana Federation gi firal singkhatuna hodokhi Thawramgi manung channa AISGEF ki General Secretary A Sri Kumar Lusingduna Lekhidraba Federation gi luchingba singi mafamda minute ani tumina leptuna ikai khumnaki ngarang hodokpagi thawramda AISGEF ki President Subhas Lamba General Secretary A Sri Kumar Secretary Purumjit Larik Yengbam Secretary AISGEF West Bengal Bishwajit Gupta Chaudhary Treasurer Sasikan Rai na chingba kayana daisa famki mifam aduda maru oina India gi mafam khudingda new pension scheme NPS ki mahuta hana chutnaramba all pension scheme OPS hanjannaba akanba thabak lakhatnabagi matangda mifam aduda wafam kaya phongdokhi mifam adu saru yariba AISGEF ki secretary su oriba aduga Manipur Government Service Federation Manipur gi General Secretary Purunjit Larik Ingbam na haikibada numit humni chupna sathagadaba mifam asida Manipur State ki oina delegates member 15 na saru yari mifam asida state amadi central employees singi oriba problem mayam sing khanani na ki loina parliament correction tawduna act pass tawnaba hotnaba wafam singsu khanaki haina phongdokhi Saru Yaribi Manipur Government Service Federation Manipur gi Treasurer A Indubala na haikibada mifam asil loiraba matung election mamangda employees singi demand sing phangnaba magi state singda akanba khongjang sangsinnaba hotnaragani haiba wafam su thamki matang asida nonthege pau sanuk sabolution jare imestri mi eng tabiri besingbu amukana khurumjari